Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau. Ayurveda for One Health haiba thimda Manipur ngasi nipan suba Ayurveda numit pangthokli. Amzugi Golden Jubilee Celebration ga mari lainana Social Welfare Bibaki Welfare Scheme singi matangda media gi miyoi singa bhap taminaba thauram ama ngasi pangthokli. Micro, Small amasung Medium Enterprises sector na miyoi koti tara mga henbada thabak phanganduna sauna mai pakpa sector ama oire amasung Madhya Pradesh, Chhattisgarh, Rajasthan amasung Telangana Vidhan Sabha mikal gi vote khombagi thabak kankhalakli. Manipur ngasi nipan suba Ayurveda numit pangthokli. Numit asigi nunggyeba waroldi Ayurveda for One Health haibasini. National Ayush Mission Manipur Directorate of Ayush na sinduna Hotel Imphal da hauzik ngahaki matungda pangthokadaba thauram asida Haksel Mantri Dr. Sapam Ranjan Singh saruk yagani. Thauram aduda Haksel amasung Yaifi Yumbagi Commissioner PK Jha, Ayush ki Director Dr. Akoijam Lokendrajin da chingba social official kayasu saruk yagani. Thauram asida Technical gi session amasu pangthokani. Social Welfare Bibaki Welfare Scheme singi matangda media gi miyoi singa bhap taminaba thauramama ngasi Imphal gi Manipur Press Club ta pangthokli. All Manipur Working Journalists Union Amzuna Social Welfare Bibaka khusamnaduna sinba thauram asi Amzu gi Golden Jubilee Celebration ga mari lainana pangthokpani. Thauram asida Social Welfare Mantri Haikham Dingo, Amzu gi President Bijoy Kaksing Tabam, Social Welfare Director Ngangom Uttam Singh saruk yari. Thauramasiga mari lainana technical session anishu pangthokani. Ahanbagi session asida Social Welfare gi Joint Director ICDS Banti Singh Konthokjamna angang amasung nupi gi sakpat thaurangi matangda wangangani. Anishuba session da Social Welfare gi Deputy Director L Dhaneshwar Singh na ahal oiraba amasung mimanadraba singi sakpat thaurangi matangda wafam kaya phongdokani. Session asida interaction gi session amasu pangthokani. Kendra gi Ayush Mantri Sarbananda Sonowal na hai Ayurvedic gi hitagasi sahi lising kaya gi mamangdagi leibagasi gi sarukama oiduna lakli masina mamangai dagi hauna leibagasi gi Sanskriti Khunai mahai masing amadi punsi mahinga sagona duna laklabani. Haryana gi Panchkula gi Indradhanush Auditorium na pangthokpa nipan suba Ayurveda numit thauramda wangangladuna mantri na hai Ayush Mantraloy na malem gi thakta shiksha thijin khochinba Pothoga masung service ki kuthangda Ayurveda gi ecosystem ama semgatle. Sri Sonowal na hai naha amasung miyamna agriculture, horticulture amasung veterinary ga mari leinaba pothok sing puthok tuna mai pangna senthok lambi oiba yai. Bharat ki sel chungi phibam asi masamatatta maromdom lepchaba ngamlaba matamda hena mapangal kankhalalagani. Pradhan Mantri Narendra Modi amasung Brazil gi Rashtrapati Luis Isanio Lula da Silva na ngarang West Asia da hauzik oiriba phibam gi matangda khanakre. Telepon gi khutangda wari sanakiba aduda luchingba ani asina misam miyam gi punsi mangliba terrorism amasung hingsa gi matangda kupna khanaki. Phibam asi atuba matamda lakshinduna warishun porangna waripsu luchingba ani na lauke. Brazil da pangthokadoriba G20 da Pradhan Mantri Narendra Modi na mapung phana sagotkani haike. Micro, Small amasung Medium Enterprises MSME sector na miyoi koti tara mga henbada thabak phanganduna sauna mai pakpa sector ama oire. Kendra gi MSME Mantri Narayan Rane na social media da thagalakpa post amada wapamasi lauthokibani mangna hai Udiam portal gi mathang khuthangda MSME gi unit da miyoi koti ahum hena registration tawbagi khudong chaba pikib asina sector asi mai pakpagi achawa mateng oiri. Sri Rane na hai scheme asida register taroba miyoi koti ahum henbagi manungda lak nipumato henbadi nupina chalaiba MSME oiri. Mantri na hai MSME Mantraloy na MSME bu kanna honaduna awangba thakta pukhalang na honari. Masina lebak sin bathungbada miyoi kayada sakti piduna amasung hingnabagi lambi su piri. Sri Rane na hai sarkar gi tengbang sing adumak leptana pikhigani amasung MSME singbu he na mapangal kankhathanduna Bharat ki selthum chakothanbada maruiba thaudang lauri. Devyang sing na sarkar dagi laukiba senthang sing matam sana singalabadi sendoi gi chang sada ama hanthagani haina sarkar na lauthokre. Thaurang asi National Handicap Finance and Development Corporation gi makhada paikhatpani. Thaurang asina Devyang sing da masa matomta marumdom lepcha mangamduna selthum gi phibam da awat palaitana Laitana ba paikhatpani
Empowerment of Persons with Disability Vibhag ki Secretary Rajesh Agarwal na hai khongthang asi divyang singda sel thumgi award pa leibadagi kharada oirabasu kohanba ngamna pakhatkibani makhoina senthang sing asi matam chana singal na ba khonagadabani Sri Agarwal na divyang beneficiary ni panda senthang pikre tabiriba pawasi Akashwani Imphal dagini Madhya Pradesh Chhattisgarh Rajasthan amasung Telangana Vidhan Sabha mikhalgi vote khomigi thabak kankhalakli Madhya Pradesh ta tongan ba rajniti dol singi luchingba singna makhoi gi dol gi mirep ki damak ngamjabi thaduna vote khomli Bharatiya Janata Party BJP gi mikhalgi manifesto ngasi phonglagani BJP President JP Nadda na Bhopal da manifesto asi ngasi phonggani amaromda Kendra gi Mantri Amit Shah mikhalgi meeting singda wangangani Sri Amit Shah na Dharamasung Indore jila gi tongan mafamda mikhalgi rally singda saruk yagani Rally sing asida Kendra gi Mantri Singh, Mukhyamantri Singh amadi dolgi luchingba sing saruk yagani. Amaromda hanagi Mukhyamantri Kamal Nath amasung Digvijay Singh Congress dolgi damak vote khomgani. Dolgi makok thongba luchingba Arun Yadav, Ajay Singh amasung Suresh Pachauri shu saruk yagani. Congress na dolgi luchingba oiramba Maulana Abdul Kalam Azad amasung Sitaram Yesrigi mapok kumon pangthoknaba sem sari amasung masiga mari lenana vote khomgi thabaksu chathagani Samajwadi Party Bahujan Samaj Party Aam Admi Party amasung Gondendwana Ganatantra Party shu mikhalgi dama vote khomgi thabak chathari Madhya Pradesh ta Kendra gi Mantri Narendra Singh Tomar Digambar jila gi Jatara Vidhan Sabha Kendra gi mikhalgi bitinda wangangani Amaromda Congress ki makok thongba luchingba Rahul Gandhi Samajwadi Party ki Dimple Yadav BSP AAP amasung atai dol singi luchingba singsu mikhalga mari lenana rally amasung bitin singda saruk yakhe Chhattisgarh da anishuba tangka ki Vidhan Sabha mikhalgi damak vote komigi thabak kankhalakli BJP ki makok thongba luchingba amasung Pradhan Mantri Narendra Modi thasi ki 13 da nomugi khongchatta Mungeli jila da mikhalga mari lenana wangangani Rajasthan da BJP amasung Congress yauna punna rajniti dol marphuna Vidhan Sabha mikhala sida makhoi gi mirep sing thadokli mikhala sida punna mirep lishinga machani panhumbudra mangana lamba thengnagani masigi manungda independent mirep chatret kunthra taret BJP gi mirep chani Congress ki na mirep sama marputra mapan yauri Akashwani Paumina hai Bahujan Samaj Party ki oina su mikhala sida mirep sama marphu manga thadokli Rashtriya Loktantrik amasung Azad Samaj Party ki oina mirep chani kunmari na chingba yauri Telangana da tongan ba rajniti dol singi mirep singna mikhalgi mirep se pisinbagi matam loikibaga loinana vote khombagi thabak kankhalakli Pradhan Mantri Narendra Modi Sikandrabad ki Parade Ground ngasi nungthil mikhalgi rally amata saruk yagani haukiba numit humni asida BJP gi makok thongba luchingba asina mikhalgi damak Rajasthan lakpa anirak subani tha sigi tarekta LB Stadium da pangthokpa BC gi Atma Gaurav Sabha da wangangki Akashwani Paumina hai Pradhan Mantri Narendra Modi ngasi numidang wairam Hyderabad ta thunglagani mahakna Bishwarupa Sabha da saruk yaduna miyamda wangangani maragasida BJP gi makok thongba luchingba amasung Kendra gi Mantri Anurag Singh Thakur Bhubanagiri da pangthokpa mikhalgi rally amada saruk yakhe amaromda Jana Sena Party gi namak dol gi makok thongba luchingba Rajiv Chandrasekhar na mikhalgi vote khomli dol asigi mirep Satish Reddy asi BJP na sagatpa mirep ni Tamil Nadu gi Tirupatur jila gi Baniyam Bardida sarkar gi bus amasung lanai gi bus ama thengjenabada myoy manga sire 58 asok apandangle thaudok asigi matangda police na case ama lokhatle Lagliba Diwali kumay asida Uttar Pradesh sarkar na diya la kunmathoi thanduna taruk suba oina Guinness Book of World Record ta channana bu honagadawri Ayodhya gi ghat 58 da su diya thangadawri aroibada maroiba paw amukhana Ayurveda for One Health haibat thimda Manipur da ngasi 9 suba Ayurveda numit pangthokli Amzugi Golden Jubilee Celebration ga mari lenana Social Welfare Vibhag ki welfare scheme singi matangda media gi miyoi singa bhap taminaba thauramama ngasi pangthokli Madhya Pradesh Chhattisgarh Rajasthan amasung Telangana Vidhan Sabha mikhalgi vote khomagi thabak kankhalakli amasung micro small amasung medium enterprises sector na miyoi koti 15 henbada thabak phanganduna sauna mai pakpa sector ama oire pauloi jare